BL Santos amasum Samit Patra numit humni ki khongsatte Imphal thungnari hanigi CM Biren yauna MLA kungama panga thambal sanglen the close door da wari sanakri popular government amasum soi soidana CM gani haibagi thazaba piramle N Biren numit humni ki Manipur khongsatta BJP ki National General Secretary Organization BL Santos amasum BJP ki Northeast in charge wariba National Spokesperson Dr. Samit Patra ngasi Imphal thunglabaga hanagi CMN Beren yauna BJP gi MLA kunga mapan ga loinana thambal sanglen da close door da wari sanakri BL Santos amasum Dr. Sambit Patra anina ngasi numijung ba matung Imphal gi International Airport thunglabaga BJP Manipur Pradesh ki President Esada General Secretary K Sarat BJP gi MLA khara yauna party members sing taran okay BL Santos na airport ki terminal dagi hek thulakbaga paumi na khongset asigi matang na hangbo wangi pakum amata piram kiti center gi lusingba singa sina airport gi thambal sanglen laglaba matung maphamadu da hanagi chief minister nongthomam Beren yauna BJP gi MLA kungama pan sarugya dona close door wari sanakre hauju phawgi oina kari wari sanakrabagi habigi matang na sabsaba pau phangmangamdri adubu Manipur popular government ama lehanabigi matang na wari sanabu oigani haina thajanari center gi lusingba singa madi lusingba ama ani asina BJP gi MLA sing unaraba matung BJP state ki lusingba singa su unagadawri numidang wairamda governor Ajay Kumar Balaga su unadunu wari sanagani panba yapade center gi lusingba ani asigi khongchat moinana BJP Manipur Pradesh ki lusingba sing yauna BJP MLA sing gi mipam pangthok palaikrabani masigi matakta state asida lairiba BJP MLA sing yauna BJP Manipur Pradesh ki lusingba kaya gi maikei digisu state asida anauba lenga ama November tha phawgi manung sem laba ya hen phungdok palaikri center gi lusingba singna su Bihar gi mikhal loiraba matung state asida anauba lengak sem nabagi wafam sing phungdok palaikrabani adubu BJP gi lusingba ani gi khongsat manung state asigi oina anauba lenga ama sem bagi chap chaba wafam sing lauthoklamgadra haibadi khangmangamdri matam kharagi mamang da ex minister N Beren yauna BJP gi MLA sing Delhi da KM tawduna center gi lusingba sing unaduna Manipur da popular government ama athuba matam da sembi nawa taksin baslaikrabani pawgi likhun amagi matung ina BJP gi lusingba ani asina Chuchampur satuna ki jaugi BJP MLA singa su unarabai hai makhoi gi Manipur khongsat manung asida mari leinaba stakeholders sing amadi saknai rabai intellectual singa su unarabai hai amarom na ngasi thambal sanglena pangthokiba mipam adura sarugya ki ba hanagi minister N Beren pawmi singda hai ngasi gi mipam adura state asita thiengnari ba awaba khudong sa ba singmar oina IDP singi issue national highway gi issue amadi miyamna thiengnari ba khudong sa ba kya gi matana kumna khanaki loinana miyamna pamli ba popular government leibi gi matana su khanaki BJP gi lusingba singi makai digi su popular government ama sungsoi soidana semgani haibaga haibagi thajaba piram ki hain N Beren phungtoki Konthawjam Kendra gi MLA Dr. Sapam Ranjana Pawmising na hangbo hangi pakumda ngasi BJP gi National General Secretary Organization BL Santos amas BJP gi National Spokesperson su wariba Northeast in charge Dr. Samit Patra yauna phangkiba mifam aduda maru oina state asigi BJP gi mapangal hena kangat hananabagi matangda kumna khana khebo apam thamki thanga kendra gi MLA T Robindro da hangbo hangi pakumda MLA asina hai Manipur da athuba matamda popular government ma CM gani haipigi thajaba center gi lusingba singi makai gi thamki ngasigi mifam aduda maru oina kumja English ngani ga kunga tereta pangthokadoriba state assembly mikalda party gi mapangal kalanabagi matangda maru oina khanaki loinana MLA sing magi kendra singda party gi akan mathabak sing lokhonaba khangan ki hena su phungtoki Union Minister Ajay Tamtana Governor unaduna lambi thong phagat hananabagi matangdu wari sanakri Union Minister of State for Road Transport and Highways Ajay Kumar Tamtana ngasi Governor Ajay Kumar Balaga unaduna state asigi manu hanjinba amadi singi mafam singda road connectivity fagat hananaba amadi lambi thong gi pekhaliba project singi matana wari sanakri Union Minister ngasi Fezol District ki sawa thorangi thabak sing amadi lambi thong gi phibam hak thengna ni yingsiluraba matung ngasi nungtil ras bhonda laktuna Governor Ajay Kumar Balaga unaki Governor gu unabadur state asigi singi lam amadi manung hanjinba mafam singi lambi thong gi phibam fagat hananabagi matangda kupna wari sanaki unabadur National Highway and Infrastructure Development Corporation Limited NHIDCL gi makhada state asita pekhaliba tungan ba project singi matang na su khanabaga loinana ngasi satluba adugi matang na su governor da pawdamki
Union Minister of State for Road Transport and Highways Ajay Tamtana ngasi Fezol District satuna district adugi manungda paikhaliba sakot thorangi project sing hakthingna yengsinki. Union Minister sina Parbungda leiba Community Hall Center CIC ki phibam yengsinbaga loinana health care staff patient sing unadnu warisanaki. Minister ki maikedi ki district asidi health service ki phibam phagathanaba center na pibiyaba mating piragani haibagi thajabasu thamki. IMC amot pana pik thali lairaba miyamdigi e thakpa khudak lepgadabani Marshal Imphal Municipal Corporation IMC amot pana pik thali lairaba miyamdigi e thakpa khudak lepgadabani haina Manipur Summit ihawlup Marshal na thadorak sirolamana phungdorakli Marshal gi president hai nanausa na thadorakpa sirolamana hai IMC ga mari leinabasing na matamsa na IMC gi staff sing bu yengsindrabadi kaithel manungda nongma soidana IMC gi staff ka kaithel isam samna pot yolibasing ga phunarakpa gi thakta leiri IMC na nongma gi lairabasing dagi maram sadan e thakli municipality gi phataba khongthang khudakta lepgadabani khudam oina hairabada hawker sing bu regulate tawgani haiduna Ron Mari Manga Pamina Balekre Adubu Hut Laitokraga Festival Lakumatamda Hawker Singda Obstruction Gi Maral Pishilaga Nam Namduna IMC na fine law ribsiana Minung Shilataba Kongtangni Masida Karigumba Kaitel Manung Nungai Taba Tagdo Labadi IMC na Tagdang Pugadabani Public Property Kudemak Niam Sumna Tamgi Hairabadi Monopoly Habisi Tadokadabani IMC na tender Toba Yaraba Tabakia Lanai Mio Kreda Kudong Zaba Piduna Taba Ado Extension gi permit pina bokhona tuna lari Imphal City Luna na thambada miyam gi mating sangi habisi Imphal Municipal Corporation amadi mahut department na miyam da mayek sieng na khan basangi social media da television da matam gi khara haibaduna Imphal City Luna na thambangamroi miyam Singapore na satminarage haina thamoi singna khalakpa mikupta Imphal City Luna na thambangamani Samnagi Smart City haiba wahaiduna amadi Smart City gi namar project khara tawbuduna Smart City mai pakadabanati Imphal Nalhal gi hairabadi Imphal Municipal Corporation gi thawpuri bising isai sagi kok tu hana phanba nalhan basangi Imphal City nalan gi hairabadi miyamasi civic sense leibatai habigi wakhalda mohot ki director da Marshal na CE duna miyam awareness pibada mateng pangjage haijaki makha tarakpada mohot ki director na asoba mating pangduna pilot project oina Marshal bu kaithel da utilize tabu yabra yengsi haina aibasi iduna IMC gi commissioner tharaki IMC gi commissioner na thawoina yening da utuna wapam asi namsinduna thamli maram aduna mari lenaba authority sing na miyeng sang bi haina sirol sina makhatarakli banna Kaksing district ki mahuksa gi punsi da sauna akaiba piri National Highway 137 all Kaksing lamkhai degi wabagai lamkhai phawbagi lambi semdabigi mayok miyamna lambi saru asi matam kaktana ban tawkhiba maram moiduna Kaksing district ki mahuksa gi punsi ta sauna akaiba piri matam kaktaba ban asina maram oidana district asigi maru oiba Kaksing kaithel amadi hianglam wabagai lamkhai kaithel kakidi lambi da ana ayek lining lesson amadi school college ka mari lenabasingi oinadi sadoksinda apan boykidi ban sakotbasing ngarang Kaksing district headquarter area gi lambi da tayar mai thaba mani uwa pashinur lambi thing lambi gi thaba du ngasidi Kaksing area khakta na tana hianglam wabaga area da satakhi district police ki mai kaidi gi supam da thaudok sing thoktana mafam kya da police personnel sing thamduna ngaksin bi akan ma thabuk sathari amarom dana ngarang miyam na khongjang jangsin ba horak pari Kaksing lamkhai area rom digi horaga satharaki ba pothole men bi thabuk suma khata na satabawkhre Kuki NP chu champur digi thadorak pane haba November gi tang 10 gan thu English ngani gi kungamanga da condemnation letter ama thulagi hariba letter asida information secretary Kuki NP champur have a KIC gi zamkho khai dongel na khuyi piri condemnation letter asida palliba maru oibu wap mamana chuchampur gi manung chanba kholmun belesta toibong subdivisional office hokiba November gi tang 10 sarona numidang gi pung 4 muk taba matamda mai thakiba dugum sathakhiba thawong adubu Kuki NP champur KIC gi maikedi akan mamongda condemn tawboga loinana nungaitaba phungdokli hari asigumba hariba thabak sing asida yawkiba miyoi sing adu ngakpiba ngamloi loinana hariba jaga asigi akoibada leiriba miyoi sing santi oina leiriba sida akaiba pire haiba loinana sarkar gi leiriba property sing manghantakan gi sing asi yaningdi maram aduna Kuki NP champur na demand tawri maduri authority sing na hariba Thaudo asida sienaba miyoi sing se athuba masak khangdokpaga loinana logi matung ina sienariba miyoi sing asida akpa serak pigadabane haba wapam yawna phungdokli
सोशल मीडिया साइट ओइरिबा फेसबुक दा मणिपुर पुलिस की ऑफिशियल पेज तकी थादोरकपा वाडोल खरा मरुइबा मैमना थमजकी ngasi नवेम्बर की तांग 12 इंग लिसिंग अनि कुनगमंगा सिदा सिक्योरिटी फोर्सेस सिंगना पोपी सिंग अमांग ताथोनख्री अपुन बोइना सरोना एकर यंखै गतरुनी हाइदि ngasi पोपी मंगन तांग खराबा जगा सिंग अदुदि थोंगलांग अकुटपा मसुम सोंगजंग हिल रेंज की मरकी एजॉइनिंग एरिया मसुम कांगपोकपी डिस्ट्रिक्ट की कांगपोकपी पुलिस स्टेशन कोनबा अलमुन विलेज हारिबा मफम अनिसिदनी हाइदि हारिबा मफम असिदा फार्म हट तरागा मापन फर्टिलाइजर बैग तारा अमसुम सोल सेक मापन गलोइना हारिबा मफम सिंग सितसु अमा अता थोलम हाइदि